ꯊꯕꯛ ꯆꯠꯄꯁꯤ 이루자 마이ꯊꯖꯔꯒ ꯆꯠꯅꯤꯡꯕꯅꯦꯁꯦ. ꯑꯁ ꯏꯪꯅ ꯏꯪꯕꯅꯦ ꯑꯩꯅ ꯈꯔ 이루ꯖꯕ ꯇꯟꯕꯒ. 이싱 ꯑꯁꯥꯕ ꯈꯔ ꯂꯨꯝꯃꯣ ꯍꯥꯏꯗꯧꯁꯨ ꯑꯁ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ. ꯍꯣ ꯀꯩꯗꯧꯕꯒꯤ 이싱 ꯑꯏꯪꯕꯅ 이루ꯖꯗꯣꯏꯅꯣ? ꯑꯩꯅ ꯁꯥꯍꯟꯖꯔꯝꯃꯕꯅꯦ. ꯁꯅꯥꯔꯦ ꯅꯪꯅ ꯑꯩꯒꯤ 이싱 ꯑꯁꯥꯕ ꯊꯥꯡꯒꯠꯂꯦꯕ. ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯪꯅ ꯇꯥꯏꯕꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯆꯤꯟ ꯈꯔ ꯀꯜꯂꯦ ꯍꯥꯏꯗꯨꯅꯕꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯔꯝꯃꯣꯏ ꯈꯟꯕ꯭ꯔꯣ? ꯁꯅꯥꯔꯦ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯩ ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯀꯞꯅꯤꯡꯂꯛꯈ꯭ꯔꯦꯗ. ꯍꯣ ꯉꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯊꯤꯀꯥꯒꯤ ꯕꯤꯟ ꯀꯥꯏꯅꯤ ꯍꯥꯏꯗꯨꯕꯣ? ꯃꯥꯅꯤꯅꯦ ꯉꯁꯤꯅꯤꯅꯦ. ꯑꯩꯁꯤ ꯑꯣꯟꯊꯣꯛꯅ ꯀꯥꯎꯒꯟꯈ꯭ꯔꯦꯗ. ꯕꯤꯟ ꯐꯪꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯔꯨꯔꯦꯍꯦ ꯁꯅꯥꯔꯦ. ꯑꯗꯣ ꯃꯣꯏꯗꯥꯆꯣ ꯍꯟꯗꯛꯇꯤ ꯁꯅꯥ ꯁꯟ 30ꯒꯤ ꯂꯤꯛ ꯑꯃꯗꯤ ꯑꯩ ꯁꯥꯗ ꯌꯥꯗꯝꯅꯤꯀꯣ. ꯍꯥ ꯈꯨꯔꯥ ꯂꯟꯆꯦꯟꯕꯤ ꯅꯪꯅ ꯅꯍꯥꯟ ꯁꯣꯛꯈꯤꯕ ꯄꯣꯠꯇꯨꯒꯤ ꯁꯦꯟꯗꯨ ꯄꯤꯔꯝꯃꯒꯦ ꯍꯥꯏꯔꯣ. ꯈꯨꯔꯥ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯅ ꯄꯤꯗ꯭ꯔꯤꯕꯣ? ꯀꯗꯥꯏꯗꯒꯤ ꯄꯤꯕꯅꯣ? ꯄꯤꯗꯦ. ꯈꯨꯔꯥ ꯑꯗꯣ ꯍꯣꯔꯦꯟ ꯄꯤꯅꯕ ꯑꯩ ꯍꯥꯏꯖꯔꯒꯦ. ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯑꯆꯥꯄꯣꯠ ꯑꯝꯇ ꯂꯧꯖꯈꯤꯒꯦꯕ ꯈꯨꯔꯥ. ꯑꯁ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯂꯩꯕꯅꯤꯗ. ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯨꯔꯥ ꯑꯉꯥꯡꯁꯦ ꯆꯥꯅꯤꯡꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯑꯃꯇꯪꯗꯤ ꯂꯧꯖꯈꯤꯒꯦꯕ. 이베마 낭내 해 소파 포세 이놈 아두기 내가 이붕 아두기 내가 아이 꼭 나오래 나시기 쿨랑 아까우들이 쿠라 생나 하려보다네 아이 농원도 포 소파 수기 비례로 쿠라 셀도 아이네 피니 करीनो नोइना माना साना डिस्कसल अवार की मोंगदा सिंगली पाबन थोक खई कन लाउनरिसिना वो नसा नुपा से मतु थीनिंगी ये मतु थीरगी ये करी नंग नुपी थीरगे बा ए सिला नाउनी बाजे अखोय माना ngang वाबु वावइना मसक्ति कंदुई बाजे नसागी मिनर कइनो मसक्ति अदुम याब्र खली बाजे चौरी ए सेन पाइबा पाइदबा बाजीगी ति थोइदोते बाजीना तानसिलिबा लनथुम सेन मयाम जिबो नंगना लोसिनबा ngमगद्रो काय दिनो दो बाजे ngमोइदा करीनोने ओ दुनने लाई मसादगी हेना फजबा इमौनी बाजीना पाबिसे वो नसा दुदा अदुगुम्बा फजबा पौताक तो वो पिबियो ए मामा इमौ नुपीना मसक फजबा जे नंगिसु नमाइनी ने हे अदुनेबा बाजे अदुई टाइम तो की चलो लेम ना मक कोई फंगो बाजे नसा चले बाजे नमाइ पक्चौ हाय हाय सत्खिनो हाइबनी मिनंगबो